Ningthina thong hek hangdokpaga mapandagi irei mana ningthibu thangna thilakpani. Ningthigi awaba khonjelda ima haina haikhiba wahai aduda hembudu leithoktuni yenglakpani. Punga khengakpa haibadu oikre. Ningthidu leimaida domlauna tuthare hemba chensillaga ningthibu koli. Ningthi se mitpang ningthi awaba khonjelda tablap hairaklami. Da ai ki matam loira male. Ningthi nang haidubu kai nang jakhiba yarui ningthi nang jakhiba yarui. Da kasidi nang ai kidamta tamoi sing kaplabra. Dana ai ki min kauraga pitludagi pirang sithabadu uraga ai yamna mahita. Ningthi ai yam lankre ai nangina pamde yam lankre ningthi hujikti ai nang buta moi sing nangshirake se hogalo ningthi nang hogalo nang adumna tawbu yarui hogalo. Da ngasidi ai ki tamoi se pen matam kuinadagi junbaldagi thaningba wahida ngasidi nataba phangle. Da nang aigi mongpamda leimana matang oiragasu aigi mongpamda katphirauko da. Wahaisina ningthigi aroiba mikup oikre. Hembudu ningthibu kollaga pendana kapli. Tawdoksigi matungdagi hemba jela leuraga thoklakpadagi magi punsidu hongduna icham chamba punsi amada hingkhibani. Nupi kana ama hanna yengloi nupi angangi wakhal khalloi punsigi luhonglaroi so haina wasakhibani. Mama irei maso numit adudagi wakhal taduna inaunoba punsi amada mama machado thabak kayada mangjil tharaga mayamgi awa anada mating kaya ama pangduna lakhibani. Phakiba isei nongmakhak oiraga sungangi haibadugum makhoigi mayokta leirakpadagi hembadu hanagi sajatu laurakpani. Handak mana laurakliba sajat asidi hanadagi saruk chama hengatli. Hemba magi haukraba thawdok singadu ningsinglubada maru leiba minokama maithongda noklai. Purendu thabak chatkadawbagi thoklaklami. Mangolgi stairudagi kumthagi haina tawbaga pocketa yariba phone do ring khinglagi. Phone do lokthokduna kanagino haina yengi. Samu oirambaduda phone do pat paikhali. Hello, kidore samo? Sir, Thowalgi jewelry dukan aduda masak khangdaba miyai khara laklamlaga bom thamam hairi. Kamai tawsiga sir? Angang kaisu loina pakhatnare. Purendu chungnarap tawi taplapna. Ai thona laklermo police ta pawbirukino. Phani sir. Phone do thamkhibaga puren chatnanaba kumthare maningdagi sanaraina tanaduna haire. Atomba nangbu mukta ngaikhone. Kedorage ma noita atombado ngasidagi sida lakani na haibani. Nang yaragadi parking phawudang chatlaga lawbiru jodana. Puren magi khudangda siriba ghari do thangatuna yengi. Tamucharu kaino matorog laholoima ai thabagarugu malairi matam siyar. Noi tamucharu dusu sangde hairinya. Adu oiragana line dusu mai lecturesani ma samna chataba yadaba thabagama leibagini. Saurno ai ta tombado ngasigidi line de dum lawo haina imana khara haibikro. Ase hairaga puren magi gari do thawdoktuna thoklakpani. Gate tudagi kitang thawdorakpaga lambi mayai aduda nupi ama makok khumduna leplaga leiba aduda puren su gari ki horn do hanjin khongjili. Adubu nupi adudi phibamurti kaida tumin chumjring leptuna leiri. Puren su gari dagi kumtharaklaga nupi dugi manak tamna changli. Nana do dadro side horn khongise ngawrbu nangbo lambi mayai sida lipsala leisibo handu yam thuna. Nupi do tapna mamai do leithore. Nupi do ubada puren su ngakna. Nangoire. Puren. Nangai phumdagi laplage haina khallabra. Aigi asoiba mabu nangappiba ngamaroidra. Dadkrabagi sini. Phane yamna tuki kiragasu. Tuki uduki marumda samjinariba lamdayani do. Banduna dumak leigani. Aina nangbo ngakpiragasu. Nangaigi nuksibadi amukan hanjanabi yar.
ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒꯗꯤ, ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯒꯗꯤ ꯏꯕꯥꯅꯤ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤꯅꯕ ꯉꯝꯒꯅꯤ꯫ ꯄꯨꯔꯦꯟ, ꯅꯪ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯈꯪꯕꯤꯌꯨ꯫ ꯑꯩ ꯇꯁꯦꯡꯅ ꯈꯥꯡꯕ ꯋꯥꯏ꯫ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯈꯤ ꯍꯥꯏꯕ ꯅꯪꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯪꯂꯝꯒꯅꯤ꯫ ꯀꯥꯏꯅꯈ꯭ꯔꯕ ꯅꯨꯡꯁꯤꯕꯗꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯒꯅꯤ꯫ ꯑꯣꯏꯔꯔꯣꯏꯗꯕ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯋꯥꯍꯟꯖꯒꯅꯨ꯫ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯀꯦ ꯈꯜꯂꯨꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯒꯤꯅꯤ꯫ ꯄꯨꯔꯦꯟ, ꯅꯪꯅ ꯑꯩꯒꯤ ꯑꯁꯣꯏꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯁꯦꯝꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯪꯅ ꯌꯥꯗꯕ, ꯅꯪꯅ ꯄꯥꯝꯗꯕ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯇꯧꯔꯔꯣꯏ ꯄꯨꯔꯦꯟ꯫ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯈꯟꯖꯈꯤ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯆꯨꯅ ꯆꯨꯈ꯭ꯔꯕ ꯊꯃꯣꯏ ꯑꯁꯤꯗ ꯅꯣꯡꯂꯛ ꯀꯌꯥꯅ ꯆꯝꯊꯣꯛꯂꯒꯁꯨ ꯀꯣꯛꯄ ꯅꯥꯏꯔꯔꯣꯏ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯆꯨ ꯑꯗꯨꯕꯨ ꯀꯣꯛꯍꯟꯕ ꯉꯝꯈ꯭ꯔꯦ꯫ ꯖꯨꯂꯤ ꯄꯨꯔꯦꯟꯅ ꯉꯛꯅ ꯌꯦꯡꯂꯛꯇꯨꯅ ꯇꯞꯅ ꯍꯪꯂꯛꯏ, ꯄꯨꯔꯦꯟ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ? ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ, ꯑꯩꯅ ꯈꯣꯏꯗꯥꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯟꯅꯒꯨꯝ ꯑꯩꯒꯤ ꯊꯕꯛꯇ ꯃꯔꯝ ꯆꯥꯗꯅ ꯌꯦꯠꯄ, ꯑꯄꯟꯕ ꯄꯤꯕꯗꯣ, ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗꯁꯨ ꯑꯌꯦꯠꯄ ꯄꯤꯔꯛꯇꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯥꯡꯖꯧꯅꯅ ꯈꯪꯍꯜꯂꯤꯁꯤꯅꯤ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯄꯨꯔꯦꯟ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯖꯨꯂꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯄꯨꯔꯦꯟ ꯍꯥꯏꯅ ꯁꯣꯜꯍꯧꯏ꯫ ꯄꯨꯔꯦꯟ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕ ꯖꯨꯂꯤ ꯃꯥꯅ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯍꯧꯖꯤꯛ ꯖꯨꯂꯤꯒꯤ ꯃꯐꯝꯗ ꯅꯥꯀꯣꯡ ꯁꯨꯡꯌꯥ ꯌꯩꯗꯨꯅ ꯇꯥꯔꯤꯕꯁꯤ ꯄꯨꯔꯦꯟꯅ ꯍꯥꯏꯔꯝꯕ, ꯃꯥꯅ ꯅꯨꯡꯁꯤꯖꯕꯤ, ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨꯅꯤ꯫ ꯄꯨꯔꯦꯟꯅ ꯈꯣꯏꯗꯥꯔꯦ ꯍꯥꯏꯔꯤꯕꯁꯤ ꯖꯨꯂꯤ ꯀꯅꯥ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯤꯒ ꯄꯥꯛꯅ ꯂꯣꯏꯅꯕ ꯄꯨꯔꯦꯟ ꯅꯠꯇꯦ, ꯑꯗꯨꯒ ꯃꯥꯒ ꯅꯛꯅꯔꯤꯕ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯈꯪꯂꯒꯦ ꯈꯟꯅ ꯄꯨꯔꯦꯟꯕꯨ ꯁꯦꯟꯅꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯔꯦꯟꯁꯨ ꯃꯥꯒꯤ ꯗꯨꯀꯥꯟ ꯃꯐꯝꯗꯨ ꯌꯧꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯦꯟꯅ ꯆꯪꯁꯤꯜꯂꯒ ꯍꯪꯂꯛꯏ, ꯀꯥꯏꯗꯅꯣ ꯄꯣꯠꯇꯨ ꯊꯝꯃꯤꯁꯦ? ꯁꯥꯔ, ꯑꯁꯣꯝꯗ ꯂꯩꯔꯦ꯫ ꯁꯥꯃꯨꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯥꯏꯀꯩꯗ ꯄꯨꯔꯦꯟꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯀꯩꯝ ꯇꯧꯔꯦ, ꯄꯥꯈꯠꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯅꯠ 4-5ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟ ꯇꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯇꯨꯡꯗ ꯀꯣꯟꯁꯇꯦꯕꯜ ꯑꯅꯤ ꯏꯅꯔꯛꯂꯤꯕꯗꯨ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯅꯔꯦ꯫ ꯃꯤꯁꯛ ꯑꯁꯤ ꯑꯣꯏꯕ ꯇꯥꯏ ꯄꯨꯔꯦꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ꯫ ꯑꯣꯐꯤꯁꯔ ꯑꯗꯨꯁꯨ ꯄꯨꯔꯦꯟꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯑꯅꯤꯗꯨ ꯍꯦꯟꯁꯦꯛ ꯇꯧꯅꯩ꯫ ꯑꯣꯐꯤꯁꯔ ꯑꯗꯨꯅ, ꯁꯥꯎ ꯌꯥꯗꯦ, ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯒꯤ ꯃꯤꯀꯨꯞ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯔꯦꯟꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ, ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯔꯨꯞ꯫ ꯄꯣꯠꯇꯨꯕꯨ ꯀꯥꯏꯅꯣ? ꯁꯤꯗ ꯂꯩꯔꯤ꯫ ꯆꯤꯡꯈꯩꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯕ ꯃꯇꯨꯡ, ꯃꯔꯨꯞ, CCTV ꯐꯨꯇꯦꯖꯇꯨ ꯆꯦꯛ ꯑꯝꯇꯪ ꯇꯧꯁꯤ꯫ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯂꯩꯍꯟꯈ꯭ꯔꯒ ꯆꯤꯡꯈꯩꯒ ꯄꯨꯔꯦꯟꯒ ꯈꯛꯇꯃꯛ CCTV ꯐꯨꯇꯦꯖꯇꯒꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨ ꯌꯦꯡꯂꯤ꯫ ꯐꯥꯏꯜꯁꯦ ꯇ꯭ꯔꯥꯟꯁꯐꯔ ꯑꯝꯇ ꯇꯧꯁꯤ ꯃꯔꯨꯞ꯫ ꯍꯣꯏ ꯃꯔꯨꯞ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯤꯡꯈꯩꯒ ꯄꯨꯔꯦꯟꯒꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ, ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯃꯤꯁꯛꯇꯨ ꯄꯨꯊꯣꯛꯆꯒꯦ꯫ ꯂꯩꯔꯤꯕ CCTVꯒꯤ ꯐꯨꯇꯦꯖꯀꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯕꯅꯤꯅ ꯊꯣꯏꯅ ꯈꯨꯠ ꯆꯪꯉꯣꯏꯗ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯔꯨꯞ, ꯃꯔꯨꯞꯀꯤ ꯇꯧꯕꯤꯃꯜ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ꯫ ꯍꯦꯔꯥ, ꯁꯤꯗꯤ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯋꯥꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯄꯥꯎ ꯈꯪꯍꯟꯖꯔꯛꯀꯦ꯫ ꯑꯗꯨꯗꯤ ꯍꯌꯦꯡꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦꯀꯣ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯔꯨꯞ, ꯑꯗꯨꯗꯤ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ꯫ ꯆꯤꯡꯈꯩ ꯆꯠꯈꯤꯕꯒ ꯁꯥꯃꯨꯅ ꯄꯨꯔꯦꯟꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯁꯥꯔ, ꯑꯉꯥꯡꯈꯩꯁꯤ ꯗꯨꯀꯥꯟ ꯐꯝꯃꯔꯣꯏꯒꯦ ꯍꯥꯏꯔꯤ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯀꯩꯝ ꯇꯧꯔꯣꯏ ꯁꯥꯃꯨ, ꯌꯦꯛꯅꯕ ꯑꯃꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯅꯤ, ꯃꯁꯤꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯂꯛꯖꯔꯤꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯒꯗꯕ ꯃꯤꯁꯛ ꯅꯠꯇꯦ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯁꯥꯔ, ꯅꯪꯅ ꯈꯪꯉꯔꯣꯏ ꯁꯥꯃꯨ, ꯑꯩ ꯑꯉꯥꯡꯁꯤꯡꯒ ꯋꯥꯔꯤ ꯁꯥꯒꯦ꯫ ꯍꯣꯏ ꯁꯥꯔ꯫ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇꯣ, ꯏꯛꯂꯥꯏꯁꯨ ꯈꯣꯡꯊꯥꯡ ꯍꯩꯅ ꯊꯥꯡꯗꯕ ꯌꯥꯗꯦ꯫ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗꯪ ꯊꯣꯛꯂꯒꯁꯨ ꯊꯣꯏꯕꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯕꯅꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯋꯥꯏꯗꯨꯗ ꯀꯩꯊꯦꯜꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯨꯕꯒꯤ ꯍꯜꯂꯛꯄ ꯂꯝꯕꯤꯗꯅꯤ꯫ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯤꯉꯩ ꯀꯥꯔ ꯑꯃ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯨꯗ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯔꯛꯄꯒ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯗꯨꯅ ꯐꯩꯅ ꯈꯥꯝꯖꯤꯜꯂꯛꯄꯗꯣ
Madu ubada liklaido ngakna gari aduda yenglei. Masadu pakhatpasu poglei. Gari adudagi hembudu nokmi tawduna thoglei. Churup machay machinlaga churup tubu suchamlaga maikhudo muktang machinduda hulauna kamthore. Liklaiga thoibagana leiriba adugi manak tamna khongthang khara thangjilaga haire. Nungairiba thoiba. Thoibadu sauninglabani adubo manga hekti fathaduna lei. Hembado karemnaba manbu moongda adumak nokmi tawraga haire. Thoiba kanade nasi sengone sina aingonda ibai kaune nakoigi inkoldo ahina soidana pigani. Liklaina sauna nupa ama oiraga aduk yamna lemjadaba tawgan khara soi kaiba khangu. Hemba magi minokto adumang noklaga lemba aini lemubagi natro nangna ibuna thairibase hojikti ai lemaroi aduna hojima kudaga sida aini nang phadana puraga chatkani masidana chinawpana khidawba ngamdawriba. Asi hairaga hembana liklaigi khudangdo taplauna fai. Thoibasu sawraduna hembagi mamaiduda kinna muktang thilli. Asaidagi gari manungda tonglamba hembagi khongnau singadu mathang thoglei. Hembana ingit ama piduna liklaibu makhoi nupa anina jinglaga gari manungduda hapchinki. Thoibabuna nupa ani amana makhutuna nakal pharaga thamli. Hembo shitana nokmi changsilaklaga haire. Good boy. Adumna na thongna leigadawbani. Thongna leitragadi mina lakjarakani. Leisaba nangi thongnado amtang oiraga su thokadawbani. Adubo nang hojikte ngangori aiga lamba chade. Thoiba maya chiklaga nari leiragadi pangal changi misai. Hemba nokmi tawduna magi tungdagi revolver do lokthore. Nongmai matona duna thoibagi chuba aduda nanduna hairukpani. Arembada ai maru tinghaningde. Nang shiragadi nadrese ngaubi haibadu oigani. Maramdi nachena nambu adukki matik lumna laujai. Nachena ngaubi gum leiragadi nabaido yengba ngamoinedo. Ase hairaga nongmaigi prefado amuktang safu kanna thoibagi makoktra thomle. Madu ubada gari manungdagi liklaido hauna lauduna kaple. Thoiba makoktagi I chen tharaktuna asiba magom naimai aduda domlauna tuthakre. Hemana khamliba gari adugi maikai tamna chatkibada magi khongnawani doso matung inakre. Hembana gari do mamai leiraga hek thaukibaga matam ikan kanada puren sulambi duda lakbani. Lambi da nupa macha ama I daiduna taribadu ubada puren gari do saita khamlaga kumtharaga yenglei. Makhutuna upsinbai kaiwai tadun leiriba thoibagi hakchangdo onthokduna yenglakpadadi puren swai laukre. Thoiba oirambaduda mapung ngakhibani. Panthaba tawda thoiba pongkhatlaga garida hapkali. Aduga ras hospital da pukhali. Kudakta thoibabu oti da insinki. Oiriba matawasida purendi tawfung makhangde. Phone du lokthoklaga liklaida call tawi. Adubu pairakde. Hanjin kayarak tawraga su pairakde. Puren chingnaba sumasum hengalai. Aduna ma kanagomba amada phone tawkre. Somdana hembana liklaibu magi farmhouse tamna pure. Gari dagi liklaibu kudang pairaga sorosor ching. Liklai su laubadi lepte. Adubu mafam aduda kana sumagi watabi na balaite. Tungina ragliba magi khonau sing ado ingit ama piduna tanthokre. Room amada liklaibu pusilaktuna phamung leiriba domda laktana inseli. Tamo, nangna tawrisi kaino? Nang sumaina tawgani haibadi aina thajarodabani. Tamo, najala kutlonaduna haijay. Please, I bumtangdi thadokpiyo. I thoibabu uningi tamo. Masi pumna maksing asi nang ni phamle singnaduna thokan ki pangaktani. Nang buai goiba habasa aigi lengdraba wasakni. Kudaga sida nangbu aigi oiba pami. Adubo aigi famda yelakliba mahakto. Mahaktugi mangda nang seigi oigani. Tamo, nang adumna tawgan. Ibu na chalmak ni haina khanbi. Ibu amtangdi thadokpiyo tamo. Oiradaba wada wayamna nganganu tumilai. Ai nangi chanaba odordokhi. Si hairaga hemba thokre. Liklai thong leiriba duda chansilaktuna makhutuna thilli. Tamo, thong sem dangbiyo. Se,
ꯊꯣꯡꯁꯦꯝꯗ ꯍꯪꯕꯤꯌꯣꯕ ꯑꯩꯕꯨꯝꯗ ꯊꯥꯗꯣꯛꯄꯤꯌꯨ ꯇꯥꯃꯣ ꯍꯥꯏꯖꯔꯒꯁꯨ ꯂꯤꯛꯂꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯍꯦꯝꯕꯁꯨ ꯕꯦꯜꯀꯣꯅꯤꯗꯨꯗ ꯂꯦꯞꯂꯒ ꯆꯨꯔꯨꯞ ꯑꯃ ꯆꯤꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯦꯞꯂꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯄ ꯑꯗꯨꯗ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯃꯥ ꯑꯣꯏꯔꯝꯃꯤ ꯍꯦꯝꯕ ꯐꯣꯟꯗꯨ ꯐꯨꯠ ꯄꯥꯏꯈꯠꯂꯤ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯐꯥꯔꯝ ꯍꯥꯎꯁꯇ ꯂꯩꯔꯤ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯅꯪꯅ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧ ꯏꯃꯥ ꯂꯩꯐꯝ ꯈꯪꯗꯦꯀꯣ ꯑꯩꯒꯤꯗꯃꯛꯇ ꯏꯃꯥꯅ ꯋꯥꯕꯤꯔꯨꯅꯨ ꯑꯉꯥꯡꯈꯩꯁꯨ ꯌꯥꯎꯔꯤ ꯀꯩꯝ ꯇꯧꯔꯣꯏ ꯑꯗꯨꯕꯣꯕ ꯀꯔꯤ ꯂꯩꯒꯦ ꯅꯪꯅ ꯑꯗꯨꯗ ꯂꯦꯛꯀꯅꯤ ꯍꯥꯏꯔꯤꯗꯨꯅ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯤ ꯏꯃꯥ ꯀꯩꯅꯣ ꯍꯦꯝꯕ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯠꯇꯦ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯍꯧꯖꯤꯛꯄꯣ ꯑꯗꯨꯒꯤ ꯃꯍꯨꯠꯄꯨꯗꯤꯅꯦ ꯁꯤꯗ ꯌꯨꯝꯁꯤꯗ ꯄꯨꯔꯒ 이마가 니나다는 와리 사실라우냐 이클라이니마 ꯁꯣꯝꯗꯒꯤ ꯏꯔꯩꯃꯅ ꯆꯦꯍꯜꯂꯛꯏ ꯍꯩ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯏꯃꯨꯡ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯌꯥꯝ ꯊꯨꯅ ꯈꯨꯗꯛꯇꯨꯗꯅꯦ ꯍꯥꯠꯇꯣꯛꯑꯒ ꯂꯪꯊꯣꯛꯈꯣ ꯃꯥ ꯑꯩꯅ ꯃꯥꯕꯨ ꯐꯥꯔꯛꯂꯤꯕꯁꯦ ꯍꯥꯠꯅꯅꯕ ꯐꯥꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕꯅꯤ ꯑꯩ ꯊꯝꯃꯦ ꯃꯥ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯄꯠ ꯍꯦꯛ ꯀꯛꯏ ꯁꯣꯝꯗ ꯊꯣꯏꯕꯁꯨ ꯀꯩꯝꯇ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯋꯥꯔꯗ ꯄꯨꯊꯣꯔꯛꯏ ꯄꯨꯔꯦꯟꯗꯨ ꯊꯣꯏꯕꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯊꯣꯏꯕ ꯍꯥꯏꯔꯒ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯂꯒ ꯗꯣꯛꯇꯔꯅ ꯀꯩꯝꯇ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨꯗ ꯑꯗꯨꯝ ꯍꯧꯖꯤꯛ ꯗꯤꯆꯥꯔꯖ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯣ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯂꯤꯛꯂꯥꯏꯁꯨ ꯐꯣꯟ ꯄꯥꯏꯔꯛꯇꯦ ꯊꯝꯃꯣ ꯑꯩꯒꯤ ꯏꯆꯦꯗꯨ ꯐꯥꯔꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯄꯥ ꯅꯨꯄꯥ ꯑꯩ ꯑꯃ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯀꯩꯝꯇ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯇꯥꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕ ꯀꯞꯂꯛꯏ ꯄꯨꯔꯦꯟ ꯉꯛꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯔꯤꯕ ꯏꯆꯦꯒ ꯑꯩꯈꯣꯏꯅꯤꯅ ꯀꯩꯊꯦꯜꯗꯒꯤ ꯏꯟꯁꯥꯡ ꯂꯩꯕ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯇꯥꯃꯣ ꯍꯦꯝꯕꯅ ꯏꯆꯦꯗꯨ ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ ꯊꯣꯏꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯄꯨꯔꯦꯟꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯂꯤꯔꯛꯏ ꯃꯗꯨ ꯇꯥꯕꯗ ꯄꯨꯔꯦꯟ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯕꯕꯨ ꯃꯇꯣꯝꯇ ꯊꯅꯝꯕ ꯌꯥꯗꯕꯅꯤꯅ ꯄꯨꯔꯦꯟꯅ ꯈꯨꯗꯛ ꯑꯗꯨꯗ ꯗꯤꯆꯥꯔꯖ ꯇꯧꯕꯒꯤ ꯁꯤꯟ ꯂꯥꯡꯈ꯭ꯔꯦ ꯊꯣꯏꯕꯁꯨ ꯄꯨꯔꯦꯟꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯖꯔꯤꯕꯅꯤ ꯈꯟꯖꯤꯜꯂꯨꯔꯒ ꯃꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯏ ꯑꯦ ꯊꯣꯏꯕ ꯅꯠꯇ꯭ꯔꯣ ꯅꯥꯀꯜꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯄꯅꯤ ꯊꯣꯏꯕꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯏꯂꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯏꯂꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯀꯩꯅꯣ ꯀꯩꯗꯧꯕꯗ ꯁꯣꯏꯅꯣ ꯀꯣꯛꯇꯨꯕꯣ ꯑꯦꯛꯁꯤꯗꯦꯟ ꯃꯆꯥ ꯑꯃ ꯇꯧꯔꯦ ꯀꯣꯛꯇ ꯈꯔ ꯁꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯝꯇ ꯇꯧꯗ꯭ꯔꯦꯗ ꯅꯪꯗꯤ ꯀꯅꯥ ꯅꯥꯕ ꯌꯥꯎꯒꯦ ꯕꯕꯥ ꯅꯥꯕꯒꯤꯅꯤ ꯑꯗꯨ ꯅꯪꯗꯤ ꯁ꯭ꯀꯨꯜ ꯁꯣꯝꯇ ꯀꯥꯔꯛꯈꯤꯗ꯭ꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯗꯣ ꯁꯣꯝꯗ ꯊꯕꯛ ꯈꯔ ꯂꯩꯔꯕ ꯑꯗꯨꯒꯤꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯀꯥꯔꯛꯀꯅꯤꯗ ꯑꯃꯗꯣ ꯅꯪ ꯂꯥꯛꯇꯕꯗ ꯂꯥꯏꯔꯤꯛ ꯑꯃ ꯊꯋꯥꯏ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯅꯪꯗꯤ ꯐꯣꯟꯁꯨ ꯄꯥꯏꯗꯕꯅꯤꯅ ꯄꯥꯎ ꯐꯥꯎꯅꯐꯝꯁꯨ ꯂꯩꯇꯦ ꯗꯦꯕꯤꯅꯥꯗꯣ ꯃꯥꯁꯨ ꯑꯉꯥꯎꯕꯤ ꯑꯣꯏꯔꯕꯅꯤ ꯌꯥꯔꯒꯗꯤ ꯅꯪ ꯑꯝꯇ ꯄꯥꯎ ꯐꯥꯎꯕꯤꯈꯣ ꯃꯥꯁꯨ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤ ꯑꯗꯣ ꯏꯂꯦ ꯅꯪꯅ ꯈꯔ ꯃꯉꯣꯟꯗ ꯁꯥꯎꯗꯅꯕ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯁꯣꯝꯗ ꯌꯥꯗꯕ ꯑꯃ ꯂꯩꯕꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯍꯥꯏꯒꯦ ꯄꯨꯔꯦꯟ ꯆꯪꯂꯛꯂꯝꯃꯤ ꯊꯣꯏꯕ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯍꯣꯏ ꯇꯥꯃꯣ ꯏꯂꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦꯀꯣ ꯅꯃꯥꯟꯅꯕꯤꯔꯣ ꯃꯥꯅ ꯃꯥꯅꯦ ꯇꯥꯃꯣ ꯑꯣ ꯆꯜ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯄꯨꯔꯦꯟꯅ ꯊꯣꯏꯕꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯏ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯁꯅꯥꯔꯩꯁꯨ ꯊꯣꯛꯂꯛꯏ ꯄꯨꯔꯦꯟꯒ ꯊꯣꯏꯕꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯁꯅꯥꯔꯩ ꯉꯛꯂꯞ ꯇꯧꯅ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯁꯤꯗꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯁꯤꯃ ꯊꯣꯏꯕ ꯆꯪꯉꯣ ꯂꯥꯎ ꯀꯩꯝꯇ ꯀꯣꯏꯒꯅꯨ ꯕꯨꯡꯉꯣ ꯆꯪꯉꯣ ꯂꯥꯎ ꯑꯍꯨꯝꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ ꯁꯅꯥꯔꯩꯅ ꯍꯪꯂꯛꯏ ꯀꯩꯗꯧꯕꯗ ꯇꯧꯔꯤꯅꯣ ꯏꯕꯨꯡꯉꯣꯒꯤ ꯀꯣꯛꯁꯤꯕꯣ ꯃꯥ ꯑꯩꯈꯣꯏꯗ ꯀꯩꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯁꯣꯟꯕ ꯌꯦꯡꯗꯨꯅ ꯑꯀꯟꯕ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯂꯤꯛꯂꯥꯏꯒ ꯊꯣꯏꯕꯒ ꯑꯋꯥꯐꯝꯗ ꯇꯥꯔꯤ ꯃꯥ ꯁꯅꯥꯔꯩ ꯉꯛꯂꯞ ꯄꯨꯔꯦꯟꯗꯨ ꯌꯦꯡꯂꯛꯏ ꯃꯥ ꯂꯤꯛꯂꯥꯏꯗꯣ ꯍꯧꯖꯤꯛ ꯍꯦꯝꯕꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯦ ꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯃꯃꯥꯗ ꯑꯃꯨꯛ ꯂꯣꯏꯅ ꯇꯝꯃꯤ ꯄꯨꯔꯦꯟ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯊꯣꯏꯕꯁꯦ ꯐꯖꯅ ꯄꯣꯊꯥꯍꯟꯕꯤꯔꯝꯃꯣ ꯏꯃꯥ ꯇꯦꯝꯃꯒ ꯇꯧꯔꯒ ꯆꯥꯕ ꯌꯥꯕ ꯈꯔ ꯁꯦꯝꯕꯤꯔꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯌꯦꯛꯅꯕꯒ ꯃꯥꯌꯣꯛꯅꯒꯅꯤ ꯈꯟꯕꯗ ꯁꯅꯥꯔꯩ ꯄꯥꯈꯠꯇꯕꯗꯤ ꯅꯠꯇꯦ
ꯑꯇꯣꯝꯕ ꯃꯃꯥꯒꯤ ꯄꯥꯈꯠꯆꯕ ꯃꯥꯟꯕ ꯃꯇꯧꯗꯣ ꯄꯨꯔꯦꯟꯅ ꯈꯪꯂꯗꯨꯅ ꯃꯃꯥꯕꯨ ꯐꯥꯊꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯦ꯫ ꯀꯩꯝꯇ ꯄꯥꯈꯠꯀꯅꯨ ꯏꯃꯥ, ꯑꯩ ꯂꯤꯛꯂꯥꯏꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯀꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯔꯦꯟ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯍꯦꯝꯕ ꯃꯥꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯑꯆꯥꯄꯣꯠꯇꯨ ꯗꯦꯂꯤꯚꯔ ꯇꯧꯔꯛꯇꯨꯅ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯂꯤꯛꯂꯥꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯤꯛꯂꯥꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯞꯂꯝꯂꯤ꯫ ꯑꯔꯦꯝꯕꯗ ꯅꯨꯄꯤ ꯇꯧꯔꯤꯗꯨꯕꯨ ꯄꯥꯝꯃꯨꯗ꯭ꯔꯣ? ꯅꯁꯥꯗꯨ ꯋꯥꯅꯕꯅꯤ, ꯁꯤ ꯑꯆꯥꯄꯣꯠꯁꯤ ꯆꯥꯔꯣ ꯂꯥꯎ ꯍꯥꯏꯔꯒ ꯐꯃꯨꯡꯗꯨꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯀꯣꯟꯇꯦꯅꯔ 3-4ꯗꯨ ꯊꯝꯃꯤ꯫ ꯍꯦꯝꯕꯗꯤ ꯅꯥꯀꯟꯒꯤ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯂꯒ ꯐ꯭ꯔꯥꯏ ꯔꯥꯏꯁꯇꯨꯃ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏ, ꯑꯣꯏꯔꯣꯏꯗꯕ ꯅꯤꯡꯉꯥꯏꯗ ꯑꯅꯝ ꯇꯥꯟꯒꯅꯨ, ꯑꯩ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯕꯨ ꯌꯨꯝꯗ ꯑꯝꯇ ꯊꯤꯟꯕꯤꯌꯨ꯫ ꯑꯩꯅ ꯅꯪ ꯐꯥꯔꯛꯏꯁꯦ ꯌꯨꯝꯗ ꯊꯤꯟꯅꯕ ꯅꯠꯇꯦꯅꯦ, ꯀꯥꯟꯗꯦ ꯑꯆꯥꯄꯣꯠꯇꯨ ꯆꯥꯎ꯫ ꯑꯉꯥꯡꯁꯤꯡꯗ ꯅꯪꯒꯤ ꯆꯤꯀꯟ ꯊꯣꯡꯅꯕ ꯍꯥꯏꯈ꯭ꯔꯕꯅꯤ, ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨ ꯑꯗꯨꯝ ꯆꯥꯔꯣ꯫ ꯍꯦꯝꯕꯅ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯂꯣꯏꯕꯒ ꯃꯄꯥꯟꯗꯒꯤ ꯊꯣꯡꯗꯨ ꯅꯣꯛ ꯇꯧꯔꯛꯏ꯫ ꯍꯦꯝꯕ ꯁꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯄꯅꯤ꯫ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯍꯦꯝꯕ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯛꯏ꯫